Ichik chikpa mafamdugi mamangda ningjing mangjing tawduna fana kuina leptuna le. Kaina thangda gate to hangdoktuna changle. Bobodagi yumgi sodu laurakpani. Kari khalurabanu ngashidi Juni Liagi yum mamangda leptuna akoibadu yengle. Yumgi thongdo hangdoktuna manungda changle. Mi leitrabaso yumdo Lia Majid ama yumduda dumak leibagum phawhali. Mahakkum masa maring fandoktuna kadugi mayayda leiriba chauraba angoba sofado. Thoidokpa decoration su tawde icham chamna classy oibadi adum malhali. Typical Lia. Nakanda leiriba kitchen duda jangle. Thawai yaudraba magum isuk thaduna leiri pochei singdo. Fresh to hangdoktuna yengloi chawkraba fresh to ihang hang. Magi ising Evian Waters ki bottle kharaga ice cream bucket kharaga lerami. Sige angang sidi. Handakti sumain to bayar. Chaba thakpada khari hena yingsinda bayadri. Machinda murum sonduna Juni thogle. Ngasai janglakpadadi urudabani. Adubo nakanda chawraba self sama kenduna leiri. Liana fangkiba award sing paring thenduna thamle. Jangsinduna yengi. Award sing dubo amamam tapna nali. Yengna Juni machinda amuk tapna sole. My greatest discovery. My greatest invention. Chummi, Lia, Juni ki greatest discovery ni. Chahi kunmu ki mamangdani nongsu khara manglaga ifak jinba itan tanba numitni. Numittugi weather gum Nikita su Juni ki manakta isuk leduna family. Magi mataududa Juni su kari haisige khanjana na leiringai Nikita na saurangna khangai hairakbani. Nati, aina haidi hojikti ayum palabani. Atopa sagai ama olabani. Atopa yum amada leirabani haisa. Akhoi babungna bhab tadrisi kaiginoba. Mari makhong samnada na ngangliba Nikita da haifet yenglaga Juni kai sukhumda Nikita na makha tarakpa ngaiduna le. Aisune beti dawna foreigner ma khangnaraga alapna leizaramadine kayam nungaini. Pele oiba. Sum tumina tarambadagi Juni so Nikita gi mataududa tapna hangle. Kaidawragi Yaishnaga saunabra. Nateda mana boingonda sauradi sauraba haidun. Adudi kainu nangna ngasai ngangise kanada no saurisibo. Akhoi babu bhab tadaba khoi babungdo. Noi babungna kai hairino. Homana trusty oiba orphan home ama leyi adugi foundation day ni haibra golden jubilee ni haibra adu hayeng ne. Chief guest oin invite tawrakpa adu ma chatpa ngamaroi ai oina khara chatpiyoi. Juni Nikita da adumak tingak yengduna le. Nikita amuksu makha tare. Aina haidi aise yum palabane haiba adugi shu mathakta somda icha ani siga ngaiko angang hairaga YAICHENBA di ude kadai chatkre. Sakhen gi manakta leikibani. Ngarang ni ngai tawdana adum pura chatkre. Aduni angang ama yokpada kayam wai haise yengoba ningai de kari dagi. Si maya maraksidane aibu foundation yawa chatloi. Aibu kari tawdoino haiba function duda. Juni wakatliba Nikita da haifet yenglaga nogle. Nakhoi babungi machado ani sudabagi. Trusty oirurabanina nakhoi family gi mi ama phawdi chatpa chumdro. Aduga nangbu kayam chillagene. Ngasi so aigi nakta laisen. Angang singduna helper den salama banadro. Hayeng so adhaina dum tawba yai kaino. Adoshu. Loizarene nangide. Adoi so hai kradi marise. Ha. Nangondai tamjaba. Sugatuna khumla Nikita Juni magi mataudu yenglaga nokli. Angang anigi mama oirabasi mane henabu angang mankre. Ado angang su sakhen gi manakta leikhrabani hayeng do ibani chatminarusira. Ahema kotsenbiraiba. Nangdi asigumba siyam pamjaidudi. Please seba please ai thanchat patalleba. Ningai tawduna ngarang ngangliba Nikita gi wafamdo kaina thangda Juni su yakhibani. Nonganba numitto Nikita ga punna mafamdu tamna function yaunaba lakhi. Naitom ichik-chikna sariba mafamduda chen chongduna sanariba angang singduna balance tawhankibagum thokhalli. Khonthang yeina nokliba makhoigi minok singdo. Malem sida sakti lei hainariba khutsen gi potsak kaya. Aide haige. Khwaidagi magun leibadi angang amagi maithongda tamliba jingjum laizadagi su hena sengliba maktraba minokduni. So simple yet so powerful. Homdugi mamang oirapna stage macha ama su semli numittugi waina. Pangtheng na so haude function do.
Mamang oirapna Juni su phami. Tongan-tonganba program kya su utli. Angangsingdu makhoina haijaba kaya. Adubu loiramdaida lauthorakibadumadi karigino khangde. Leiriba angangsingdu thoidok hendokna hauna khubak khui hena makhe langi. Kaigi oisanone moina su gyam hararisina. Pukningda haifet khali Juni su langtaknei masu karibu oirabano haina. Angang nupi macha mathokle solo performance ni. Chahi manga taruk muktang ngairiba angang ni machin machaduna amuksu nokna wangangi. Amuksu isay sakle. Marak dasu sathek tamduna jagoy sare. Mana nokpada Juni su yauri. Mana oida chepada Juni su chepi. Yeta chepasu yeta cheplu. Karigino. Masigi angang sige magunsi. Bibu pungsum sumbangamba karino ma yauri. Function do hek loibaga mayam marang tauribadu thatladuna Juni na Nikita do onsilaga. Nikita, hoziki last performance utkiba angang do yamhaidra. Hai. Thausadana khumlai Nikita na Juni na makhatare. Mana mathandana mi ahomarina utkadaba performance su tawba ngam. Kanana bu tambiba jano. Kappa nokpa jagoi isai popopta. Pelhaudi. Hena yengingbam phawdra. Noi artist ki haunabi small details kupna yengbido. Kupna khanjinbido. Thengese yare law. Yumda hanbada numit pudarani. Ado, angang domta unarusira. Nikita na thengkre haribadu tadana Juni ona tainana khumlakhibani. Kaino hozikta thengi chatlasena hairingai sida kaidoge haino. As kaino nang si somo. He adoi nateba sumangang do unaningdana tawbaneba. Aina nangna haiba illaga sidala ina draw. Aina haiba somta yabiyoba. Juni gi ningaiduna Nikita makhoi ani homdugi caretaker gi manak tamna laame. Ngahagwari saraba matong angang nupi machadu kauthokpa chanki. Nupi machadu thogle. Atay angang singa manadaba ama adum uba phangi. Kithikirum tawbagi mahutta Nikita da mu Juni da mu yengladuna khangai haire. Aigi mama sengba karambano. Wahangduda Juni su Nikita su ingangai. Maduda caretaker duna nakanda khazik chingthoklaga wari sakhi. Nene ngaktani. Nanga wari sananingi nanga unaningi haibagini. Nene go. Tali mama nataba atay amata unaningde. Masi haramlaga angang du chenke. Madam, angang se atay angang singa manade. Chahi anigi mamangda mabu imung amana adopt tawki. Adubu magi makokwang basigi matangda khanglakpadagi mabu state amadi national level fawbagi thakta math science competition kya yawhanduna madudagi sel tanbaromda angang sida pressure piduna awaba chitheng kya piki. Magi angang oibagi punsi kawhanki. Adubu yamna singba angang amoibana mahag yumdudagi amuk chenthorakibani. Wari du taraga Nikita khangsaw sawre. Maina duguma mi singduda angang se adopt tawbagi ayaba pikrinu noibo. Ha. Madam, aikhoisu makhoida parents amoibagi criteria sing loina fulfill tawbaduda ayaba pikhibani. Kona makhoina dumna tawrakani haibadi aikhoisu khaludabani. Nikita na sauna wari sana hauribado na thaiduna thamlaga Juni angang duna chenkiba maikai adomda lai. Numit taramdai mamli ba matamdune. Naken tha oibana hauriba upambido ikokoi. Madugi makhada semliba phamnanaba mafam maduda angang du makhong yan thaduna famlami. Mamai khazik non thaduna makhong machado leibakta di thengba ngamda haiduna sanaribado icham chamba matawdu faw pangnungda nungsiba phawhalli. Juni su manak changsinduna tapna famthai anidu tumin leine. Minat mga mukki matungda achikpadu thugaiduna wangangle. Lia aigi ming Lia kawe. Hairakliba wahaiduda Juni ingangakna angangduda yenglei. Nasaidagi tumin larido aigi ming khangdabagi kawwa ngamdabro. Bahab tarai Juni angangduna hairibado karino haiba. Mayamna mabu atay angang singa manade hairabasu magi angang oibagi thamoidudi mangdana dumak leiri. Lia, yam phasei nangi mingsi. Aigi mama sunate nangdi kari wari sananingbano. Hanglakliba wahangduda Juni kari paukhum pigani khanjani tasingna khangde mahakso. Kari wari no mahakna angang siga sananingliba. Kari haigani khangdraduna Juni mayamna hainabagum masu hanglui angangduda. Nangde class kya karage ke school da damme. Model school da ado chatte. Kaige. Boring ado exam thabadi chatli. Juni bhab tarai chummi.
Mangonda di tamliba lyric singdo shoidana boring churamgani. Kari khalurabano Juni. Wahang ama pikliba angangduda numittuda hangkibani. Ado, nang hayangwai chawraga kay oininge. Ahalsingna angangsingda toina hangnaba wahangni. Piklingayda doctor oigani hairamba kaya chawraklaga afaba architecture oikibasu kayani. Aduba hanglubani mahakso angangduda wahangdo. Karamba makhalgi paukhombu taningbano. Wahangdo hek tabaga angangdo haiduna sanaramba makhongdo chap lepki. Phana kuina tumin leiraba matung tapna khumlakki. Apawa mi amoininge. Paukhomduda Juni ngakchanana yengi. Leiriba aphawa achoba sinfam kayagi maming ama khangatuna hairakpa natte. Aphawa. Shubnatagi aphawa haiba wahaisini. Juni makhatana mukso khangingna hangloi. Aphawa haise mayam lay. Aphawa scientist, aphawa doctor, aphawa singer. Khangde apawa khwaidagi phawa mi. Wahaisingdo Juni da onsinduna kana lauduna hairambani. Aduga mukso chenkre angangdo. Handakti tana rudre. Mana piramba paukhomduna Juni gi wakhalda wahang kaya amadi hanghalli. Mafamdudagi thoraktuna Nikita gi manakta lakle. Nikita homdugi register singdo check tawduna leirami. Nang nangasayde kaida mung chatluino. Ado ay ngasi lakpa yam phare. Ekhoy pabungna neglect chabaday ni tawriba mayamsi. Sidaidi ay naoy na kupna yengsilani. Nikita mana thokpa nganglibado thoina tasilude. Juni magi wakhalda liya nangasay pirakhiba paukhomduni kokta ongduna leiribasi. Numit tare imam mamle makhoina chatnaba tawbadade. Gari hek kakhatlamdaidani Juni gi phisido kanagumba amana khangching chinglakpado ngaikho haiduna khambagum. Khangpre khangna mamai leithoktuna yengi. Angang nupi machado oirami Juni pakhatna hanglei. Liya, kaidawrage? Paukhom amata pirakte liya Juni gi makhutu lamduna khutting thoklaga karigumba ama pirami. Amuksu makhatana kariso hairamdana chenkre. Amamba marakta oibana piramlibado karino khangde. Juni prap gari da kakhatuna gari manungi light to thale. Khutta pairibado karino tapna yengi. Phazana thupchinba che machet amani. Juni khangningna prap hangtoi. Oirami photo ama malimgi maming leiraba afawba actress Angelina Jolie gi photo ni. Madu uraga Juni khazik noklei. Paukhomni piramlibasi mana ngasai hangkiba wahangdogi. Nikita, yumda thuna chasi. Thabak yam leir. Ahingsida kayam luba thabak no. Thabak lei. Aruba thabak ama. Mamal naidraba numittugi wari singdu ningsing Juni magi phisi machiduna liyagi award singdubo nungshina nanduna teithokli. Mafam chana muk phazana semduna thamli. Mangau thibido. Ai leiringaidabu wakhal piksenba yabrane. Aina hinglingaidadi nangi manglan kanana suthukai bangamal. Aina ngaglingai matik leba kanano thoglaksan. Aina chatkhrabasu nangi damak aina lambi yatuna thamlamgani. Wali, yamna wali. Nangna chatkadaba lambi yamna sangi. Mathanta murum sonduna karisu chaidaba kado Juni mana thokpa ko yengduna loisili. Hayengdi anoba liya ama oiduna yumda halaklani. Phone ki notification khonglakpaduda changsinduna yengloi. Message ni unknown number amadagi tharakpani. Pishumdu suklab karino haiduna hangdoktuna yeng. Photo ama attach tawduna tharakpani. Atai thoidokpa wahai amata irakte. Photo do download tawduna yengi. Swai lawi masado ithak thakatle. Khudakta number do block tawsinki. Contact sa changduna number amada call tawi. Hello, madam. Bobo, YAICHENBA lebra? Kadai chatke? Sida lei madam. Ibemagi manakta sangi. Pahanjara haibra. Paukhomdu tabada Juni sor sang na hontoi. Masado kharadi netai. Yarni, kashu tawdi. Hairuranu. Phone du thamlaga Juni atopa number amada mo call dawi. Hello, Thabishna. Kaidore? Sakhet. Ai kaino matharake hauzik. Masi haiduna mo mangonda tharakpa photo do second forward tawi. Thabishna. Sidi kamaina. Kamdawna. Kanan tharakpano. Ano number mana tharakpan. Block dokre. Number do ingonda thar. Ai trace tawhangi. Trace tawraga karibu tawdoino. Trace tawdrabasu tharaklibase kanano haiba khangliba natro nangso.
Thebishna, Ngaikose, Tapthaku. Sakhet, I do from Kangri. Ima icha kadaidan lapna jet cresira. Lapna lake cresira. Thebishna, I lucky. Nangoji kadai lady. Jenny Angobigum, Gadu the Hangat and that jetly. Fathanava Fana Hotner so, lay from Kangde. I liak yum the lake. Haying the charge already, Havaduda, yum do come the regain a Yanglambani. Par. Nangsi yum the hollow. I sulak Navatoragi. Second so phone Tham Krabamadum, Mana Hirapa Illaduna, Juniso, Probably Shilaga, yum the Degitoglaki. Hayang the charge already, Havaduda, Mayam do Irang Langi, Liadi, Mathomarang Horabani, Amuksupakatli. Thamamuk Urudraba, Magi Saktam, Kamdauram Gani, Kayam Honglam Gani Haina. Pam Gadauribra, Pam Loidauribra Haiduna, Langtak Navasu Pauhali, YAICHENBA su Adumangai, Magi Tofam Tokpa Matau, Soidanava, Jackson na Hotnari, Marakta, Liana Utliba Mawo Matau, YAICHENBA Kangdabanate. Adubu, Employer Amaga, Employee Amagagi Marakta Lainariba Maridagi Henba Tabag, Amata Taukide. Chumdring Chumbalaido, Lia Sufana Kana Koinaba Takepani, Adubu, Ahongbadi Iwu Ukide. Masimagna YAICHENBAgi pukning wakhal so khoihan bangam khidabra haibadudi aruba wahang amadi oirani mayam sidagi itop top na tonganba wakhal amada mangduna kanagumba amasu leiri Dr. Lamyanba numit kharagi mamangda mano ukiba YAICHENBAgi matawdudagi YAICHENBAbu senaba hoki adubo ayamba matamda liagi manakta leibana kupna yengshinbadi ngamkhide kadaidagi bulakpano asuk ayetba piba bodyguard macha moiba manaso ingonda singna basai ayingdi Leia su discharge tawkrat matam se later karino aina magi maramda inomta moirabu son thokna khangningreda kanada hangsige lamyanba magi Kevin duda tofam khangda mathanta murum soli atoppa magi thabak singdo mangonda karishu changdabagum magi kokta YAICHENBAga liyagana mabu otlari ngaikho aise Nan kai kaya da panguraba mapunsida sukna nadaba mibu leirumgadrane Chingsu Hospital Damdam sige top hospital adogi shumathakta khagimbaga tinariba Mahak Hospital sida laying balakbagi history soidana leirumgani Prabhab changsinduna hospital gi site da changlaga magi password namduna login tawi adongai ko magi yumnakti khangdini Damdam sida YAICHENBAga ubudi mayam leirumgani kamain thini doiside Ngahak khalaga muk type tawi chahido 25 dagi 30 phawbagi manungda leiba miyoi sing khaktamak short out tawthoi aduga 20 years phawbagi history do search tawi haish shi phawmi yamini thogleise sidi yamdrabada pung ahum mari mukti changni thibada aduba lamyanba masina magi last chance ni haibadu khaladuna patient singdugi file do amamam tawoina changduna yengba hore Mahakna ukhiba YAICHENBAgi mawong matawduga manaba yaubra haiduna mamit kuptana thiri haina numit tasile thazaba mangle toklagi haiduna haugatke tawruba mikuptani Karino sigi keside Dr. Jugendro City of Thomology natrane Faldo mukching thaduna mathang pare aduga kanna noktuna yes Hauna noklakhibani lamyanba Waramba loina kauki, maithong maka lamna, hauna nokli. Yes, masi oigani. Aina ukiba, mana tawkiba mong mataw, loina mag-iriba, history siga chapmane. Masi soidana oigani. Kaishu laitaba bodyguard, nakanba saba bodyguard. Kasidi, nanggi shonba khangedana.